खुरुमजरी मेयंग ताबिरिब सिंगबो तरामना ओक्सरी हौजिक अहानबदा ngasi ki maruiba pau pizari Pung खरगी खोंगचटा प्राइम मिनिस्टर नरेंद्र मोदी इम्फाल लाक्लमदुना तोंगान तोंगानबा प्रोजेक्ट सिंग संगाबगा लोइनेना नौना पैकेट के दबा थबक मरी की पूरे पुयुंग तमख्रे माइके कयादा मणिपुर खुमांग साउसलक्ले प्रोजेक्ट चेंगथबना मियाम की पैसा मांगन बतनदना लाइटलाइड अमदी अवा अना सिंगदा हेना चैथेंग पी हाइना प्राइम मिनिस्टर नरेंद्र मोदी ना फोंगदोखरे अमसुंग प्राइम मिनिस्टर नरेंद्र मोदी की खोंसत के मायुक्ता कोरकोम अमदी UPRFM ना चथकिबा टोटल शटडाउन की खोंजंग शांति ओइना लोइसिनख्रे हौजिक मखाताना पाउ संदोंना पिजरी प्राइम मिनिस्टर नरेंद्र मोदी पुंखरगी खोंसता ngasi इम्फाल दा लाक्लमले महांगना तोंगान तोंगानबा प्रोजेक्ट सिंग संगाबगा लोइनेना प्रोजेक्ट खरसु उरेप उयुंग तमख्रे इम्फाल की हप्ता कांगजीबुंगदा पांगथोकिबा थरमदुदा चीफ मिनिस्टर नोंथोंबम बिरेन डेप्यूटी चीफ मिनिस्टर वाई जॉय कुमार स्पीकर वाई खेमसान MP के भवानंदा अमदी अटै मिनिस्टर सिंगसु सरुक याखी प्राइम मिनिस्टर ngasi मोरेगी इंटीग्रेटेड चेक पोस्ट तोलाइथाबी बैरेज प्रोजेक्ट FCI गोडाउन सौंबोंग बफर वाटर रिजर्व सिरोइखुल उरखुल चुरचानपुर जोन 3 की वाटर सप्लाई इंप्रूवमेंट अमसुंग अपग्रेडेशन कांगपोपी डिस्ट्रिक्ट की थंगाल सुरुंगी इको टूरिज्म कॉम्प्लेक्स नोनेगी टुपुलदा इंटीग्रेटेड टूरिस्ट डेस्टिनेशन अमसुंग JNB लंबुई अमसुंग मसिगी अकोइबा खुंगंग सिंगी वाटर सप्लाई स्कीम सिंग मियाम खुसिनखी अमरमजा प्राइम मिनिस्टर ना धनमंजुरी यूनिवर्सिटी इम्फाल की इंफ्रास्ट्रक्चर्स डेवलपमेंट खुमलंपाक स्पोर्ट्स कॉम्प्लेक्स की मेन स्टेडियम अमसुंग हॉकी स्टेडियम की फ्लड लाइटिंग लांगजिंग असोबगी एस्ट्रोटर्फ फुटबॉल ग्राउंड की उरेप उयुंग तमखे प्राइम मिनिस्टर ना मणिपुर पैकेट कदबा तोंगान तोंगान प्रोजेक्ट सिंग मतम थिंथबदगी यामलबा सेनफम मांगनदुना लाक्ले दोलाइथाबी भारत लिसिंग मसामा पनमौद्रा निथोइदगी लुपा करोड़ तलाग मापन चंग साबा हौख्रबसु लमखांगदा कयारक हन्ना लेपदगी लोसिनम ngамदना लाखी लिसिंग तलाग मरीजा NDA की अनब गवर्नमेंट लाक्लबा मतुंगदा लुपा करोड़ चंगा काइथोक्तुना ngasi संगारिबा असिनी मतम जुदा संगारम लबदी लुपा करोड़ तलाग मापनदगी कुन फाव चंगलगा लोसिनगदबनी मसी ममांगदा पालंबा गवर्नमेंट सिंगी क्रिमिनल नेग्लिजेंस ने मसिना इंडिया की मियाम के सेल मांगन बतनतना लाइरबा अमसुंग अवा अना सिंग हेना चैथेंग पीरी इंडिया की गवर्नमेंट लाखपदगी खुंगंग सिंगदा पैकेटपा तोंगानबा थरम सिंग PMO ऑफिस का वीडियो कैमरा के खुथांगदा मॉनिटर तौबदगी हेना खुमांग साउसिन मंगमबत नतना थबक तपथरकप मतमदा करी मरम गिनो हाइबसु खंगदोप ngamle ngasi moriada sariba ICP sangaribasina awang nopok India amadi Manipur sauna kanaba piragani Mizoram Meghalaya amadi Assam da anoba ICP ahum amasu sagatpagi thabak sathari BJP ne lusingba government asi mamang da leramba government singa pungon onaba mongda ahongba puraknaba wakhalol thamduna thabak sangsili corruption free ohenna ba honabada government asi khaktana ngamloi miyam na mapung phana sogolaba matamda mai pakani Government asigi pandam transformation to by transportation da thamduna thaba paikhalapudigi English ani taraga mari dagi ngasi phabada Manipur ki lambi kilometer lising ahum hena sangna sengol pangam khrei Manipur government na mamang da oikijiba maung da thaba paikhatuna miyam ga hen naksinaba purapangam ba asi nungai ba poi INA की मतमदगी हौदुना मणिपुर की निपिसिंगना लेबा के निंग तमनब की दमक लौकिबा थौदांग गवर्नमेंट असिना खंगी अमसुंग अवांग मथाक इकाई खुमनै मणिपुर दिल्ली का ममांग की गवर्नमेंट सिंग यामना लापना थमलंबा अदु ngасidi नाहा की थोंगाल दा दिल्ली लेहनबा ngamba asi नुंगाइबा पोई खुंगंग खुदिमक्ता ब्रॉडबैंड कनेक्टिविटी थमदुना मियाम का गवर्नमेंट के हेना नक्सिनबा मरी लेना हनबा होनरी मणिपुर की ओनसु अनोब इमा कैथेल अहुम साबगे अयाबा पीरे मेरी कोम ना लेबाक असिगी हौरकलेबा नहाव सिंगदा फिदमनिंगाई ओइबा इनोट पीबदगी स्टेट असिदा स्पोर्ट्स यूनिवर्सिटी साबगे अयाबा पीखिबनी ANTA गवर्नमेंट लाइक लाइसु अमदि साना खोनबद अहेन मियंग थमली धनमंजुरी यूनिवर्सिटी अमदि अनोब स्कीम कया असिना मणिपुर के नहा सिन कानबा पीगिनी हाइखी 2014 में जब हम आए तो देश भर के करीब 100 ऐसे प्रोजेक्ट्स की समीक्षा की गई तब जाकर इस प्रोजेक्ट पर काम शुरू हुआ और 19 करोड़ का ये प्रोजेक्ट 500 करोड़ रुपए के खर्च करने के बाद अब बनकर के तैयार है। अगर उस समय हुआ होता तो 19-20 करोड़ में हो जाता, लेकिन उन्होंने
क्रिमिनल नेग्लिजेंस उसी का परिणाम है कि 19-20 करोड़ का प्रोजेक्ट 500 करोड़ पर पहुंच गया। ये पैसा हिंदुस्तान के नागरिक का है, ये पैसा आपका है, उन्होंने बर्बाद होने दिया। Chief Minister N. Birena, Narendra Modi na Prime Minister Orekpadagi Manipurda ahumlak lakiba sui mamangi Prime Minister Singna Tien Kraba Matamgi Manungda Amukta Taukidriba Thongtokne Masina Manipur Baka Hena Nungsi Takpune Sahi Aniro Masigi Manungda Kari Anoba Taukrabagi Haina Opposition Hangba Wahang Singe Pakumpida Duna Chief Minister Makatana Tien Kraba Matamasigi Manungda Ban Blocket Lehendaba Tau Pangnaba Paring Lebhandaba Amadi Furumastil Gemarakti Hena Nungsinaba Purapangamliba Asi Mamangi Government Singna Tawangam Kibra Haina Hangbaga Lunina Jiri Lambi Pagat Hanba Go to Village CM IST Amadi Miyamda Saktung Yas Yohonbagi Matang Dasu Wafam Kaya Fungdoki Government Asina Drug Ki Mayukta Akan Malansang Silli Hadaduna Chief Minister Masigi Fall Oina Fast Track Court Linkatuna Crime Against Women Hantan Bagalunina Criminal Kaya Ama Charak Fangan Kre Miyamda Numidangi Punsi Pangan Bangamle Punamak sing asi hena mai pakna amasu miyamgi yaifaba punsi ama fangange harabati mathangi mikhaldasu BJP gi mirep mai pakhan ba sangi haiki Minister amana ten khaba sahi ama ani sida ani ahum lakna aikoi pik khaba state sigi dam concern uri bise mase aikoi praja mayam bu mahanga thamoi sen nusi hai bise tapni hai bise ne ana tamdine Prime Minister Modi ji leramdraba ngasi gi leiba awang ko ki lambi thong gi samasya Awang Nongko की प्रजा सिंगो भारत की प्रजा मध्य पृथ्वी की प्रजा ने मसक हंगीबा तवमोय अखोई की स्टेट से द 2015-16 दा मपान की लाखिबा फॉरेनर्स टूरिस्ट सबने की सामरी का संगा अदुग मुखतने प्राइम मिनिस्टर मोदी जी लाबा मतुंग अनु सरकार से कोई सेवा मतुंग दा अखोई की स्टेट से लाखो टूरिस्ट मपान की से लिसिंग मरी की मखतला प्राइम मिनिस्टर मोदी जी ने असम मणिपुर की प्रजा ने फिर मथाजबा जो कांग्रेस ने 15 साल में नहीं कर सकता है जो हम बीजेपी को सरकार दे हम 15 महीने में करके दिखाया बोला था आप लोग को वचन दिया था वो वचन अभी पूरा किया है Amaramda Indiagi Prime Minister na Manipurda ahumlak suna lakpase yengnabagi damak ayuk anganbadigi hauna masing yamlaba miyamna hapta kangjibungda thomjin narakhe mangzongna thaba sokri kona dabadigi VIP yauna paumi kaya su lep laga pau lobusu thengnakhe Miyam ge masing yaman kibadigi hapta kangjibung manungda chandraduna Palace Compound ki akoiba amadi AIR ge lambi mamangdagi Prime Minister yengnaba honabada khudong sadaba kaya mayuk nakhe Police na masing yamlaba miyam adubu pamdaba thodok thoktana honabada awaba kaya mayuk nakhe hairi Prime Minister Narendra Modi Indian Air Force ki Air India 1 tongdana numit yung mamatung pung tragani 2 minute traga mangarom tabada Imphal International Airport ta tunglakhe mafamajuda Chief Minister na lusingduna Prime Minister bu taramna okay Ngasi Prime Minister Narendra Modi na sanga khiba sawmungda leba FCI ge godown si sahi ama tha tarukki manungda sabalo sinkibni hairi lupa crore taraga mari sang lam ekar manga makhai chawba mafamda lising ni tara treki April thadagi saba horakibni Compartment taluk leba godown si punna seng metric ton lising taragi thampham lai hairi arumba onana ba machine khudong sabasu FCI ge godown sida laire Amaramda Moriata Leba Integrated Checkpost ngasi Prime Minister Narendra Modi na hafta kangjibundigi hangdokhibagi thoram adu digital live screen gi kuthangda ICP Moriata su official singyawna miyamna yengnakhibaga loidana sangabagi thoram adu ICP Moriata su pangchokhi thoram adu da Land Port Authority of India ge Planning and Development ke member Akhil Saxena Tenopal District DC Ais Rupachandra Tenopal ge SP Dr S Ibomsa Nifugum de Suba Assam Rifles ke Commandant Sumit Namaruba Musing on a Saruk Yaki, Toramaduda, Nat Cuba Cultural Program ke Asupang Choki.
Amaramda Prime Minister Narendra Modi Khongsit ki Mayukta Korkom Amadi UPRFM na Chathakhiba total shutdown gi Khongjang Santi Onalosin Kre Prime Minister gi Manipur Khongsit aduba boycott tawduna Korkom Amadi UPRFM na Kaukiba total shutdown gi manungda Mahausa gi Punsida Sauna Apanba Piki total shutdown na maram ojira khwaram nang Kaithel Hanagi Matogumna Kanakide Lambi gi Mataita Hanagi street vendors singna platform khara kharadi phamnaki Kaitheli akwebegi dukan sing thong lonaki Lambi sorokta passenger pubagari sing chatpagi sang hantaki mahilo sang sing oil pump amadi bank sing thong hangnakide lenga kelo sang sing di lenga na pikba ya thangi matung inna thong hangnaki ngasi ge prime minister ge thoram asi mapung phanana ba Manipur state transport department ke gari sing miyam pubade sijenaki Amaramda Manipurda general strike ban amade total shutdown na sing machathaba matamda bank sing thong loan ba asina miyam na paisa thadok thajin amade lokthok lausin tabada sauna khudong sa daba mayuk hana hale bank asisu essential service ki manung salanduna khudong sa daba kaya miyam na mayok nariba asi kokhan na ba lenga nga thausil thorang kaya paikhat hangni magi apamba make kya degi thamnarakte Ngashini Medawara Pung Manga Minute Yang Kairom Taba Matamda Yaskul Police Stand Labor Yumnam Basanta Koba Special Contractor Amagi Yum Getongal da Sakang Dabusingna Bom Langsinuna Pokai Han Kray Todok Aduda Asok Apandi Amata Yaukide Police Ge Pangba Pauge Matung Ena Honda Activa Amada Lakwa Sakang Daba Minui Anina Bom Adu Langsilamani Hari Amaramda Get Aduda Bela Timati Bora Amalerambadiki Bom Scout Laktuna Bom Yabrahani Yangsin Kray Todok Adugi Matang the Infal Police Station Case Ama Laukat Kray Hauzi Paugi Mertana atin break ama luminasi. Mga Life Care Minuthong Infal, providing 24 hours medical emergency service, well-equipped ICU and ICCU, super specialty OPD for cardiology, endocrinology, gastroenterology. Mga Life Care wishing everyone a very happy and a prosperous New Year 2019. Mga Life Care excelling in intensive care. Angang oiringayda aina ningai hek tawbada Pabungna achapar hekta laibi aiginebo hairadi pabungna adum aisu ningai adum tawsinai adubu khanghaude kaungmamlaroidaba wari machak kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahau Puja. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping, boarding facilities and various activities. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi ojasina aina exam gi sem saba matamda yamna mating pangbiki aduga BCC dagi aina phangkiba study material regular mock test suggestion na chingbasing yamna chanaki. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. It's the change that excites you. The never done before drives you. You seek comfort in chaos and lounging at your own pace. You are the seeker of new. Nexa. Asian Hospital, Kwakatel Bazaar, Imphal, providing 24/7 services with fully equipped OT, ICU, NICU and deluxe room. Super specialty OPD for urology with gastroenterology surgery, oncology and specialty OPD for gynecology medicine and pediatric. Asian Hospital wish you a happy new year 2019 with good health and lasting prosperity. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofum da Chekhairaga, Microbial Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani londuna manghalli loinana nungsi chumol halli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi
खंगहनजबा सलाई एग्रो प्रोडक्ट्स प्राइवेट लिमिटेड ना अखोई नुंगसीजरबा येलौमी सिंगी मफमदा हंगाम मरु फौ यांगंग अहिंगबा अमसुंग अकंगबा सिंग अहिंगबा अमसुंग अकंगबा चखौ पुरैतोन मोरोक अकंगबा कंतक गेहू जीरा अमसुंग फदिगो मरुना चिंगबा पोथोकसिंग असिगी सप्लायर कौजरी अकुप्प मरोलगिदमक पिजरिबा एड्रेस अमदी फोन नंबर असिदा कांटेक्ट तौबियो AeroKids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. AeroKids International Preschool, Sagol Bantera, Lukram Leirak, Soiba Maning Yengkum Leirak Taba. Email address aerokidsimf@gmail.com 9366348092. Break it tungja makataba pau pizari. Imphal di kilometer mawda taret lom satlaga Tenopor district ke malung sanda Indo Myanmar border de leba Nongham Satrang village da ngarang Salai Holdings Private Limited ke chairman ka managing directors Narengbam Samarjit hanege pasoi kendegi MLA Sapam ke ba amadi Salai ge board of directors singyauna mafam adu da satuna khullasi gi awada pa singyang sinkre Khulasi Indo Myanmar ga yam nakna na leba mafam amani Khulasi dagi Myanmar ge namfalung phaba kilometer taragani thoi khakta lapa mafam ne Khulasi puna yumnak samaram khundari mafam masida lainga ke school amata laite Khulasi matam amada matam khara electric phanglam laga makhata na electric ki khudong saba phangdana leire lambi thonggi phiyam su aduki matik fatte Salai Holdings Private Limited ke chairman Narengbam Samarjina Khulasi da athuba matam da Salai na school ama saragani Khullasigi miyam da mai fanghanaba Khullasigi anakpada laiba turel anidagi mini hydro project semduna mai fanghanaba thorang lokalagani athuba matamda solar light singsu mafam asida thamlagani Khullasida soina taribu yumsing mafam amada pulap punna lainaba semgalagani aduga anghoriba lamsinga tonganba mahai marong thanaba thabak paikhalagani Manipur si North Eastern ge corridor orakadabana mafam masida community based tourism paikanaba honagani tha sigi mapandagi taragani choi faba Myanmar ge sagang region da pangthukadaba trade exchange ki conference amada Khullasidagi Myanmar sangba matamda India ge gari sing sangba yadabagi achingba leidiba asi komthok nanaba sagang region ge chief minister da memorandum piduna taksilagani haina phongdokhi tourism haibasa masida ahanba oina introduce tauge haibagi wakal lecture mafam mafsida school lama linkhatna bagi damakta madu ai plan tawjarage haibagi wafam su ai khanjare 80 household moi pulapna complex amada leibiaba mafam amada maduge aikoina yamna hongba mamanda makhalgi adumlaba aduge yumsi akoi sabiraga atai mafam sing location sing asna aikoina madu tourism sector da madu onthokna bagi damakta tongan tongan ba makhalgi pochai sing thahandana amadi education gi complex manung da leihandana anouba tongan ba top pa mayam gi tourist mayam gi puning chingchan be yaba madugi plan ama tawrage habagi agi wakhalda madugi chapchana leijare Laktiba January ke tang nipa namadi mapanda leibak sinma tuna general strike tawgaduriba asige mari renena Moria Trade Union singi apunba convention ama All India Trade Union Council Moria branch to sinduna ngasi pangchokre thoram ajuda All India Trade Union Council ke General Secretary L Sotin Kumar CITU ke Secretary SI Santa TUCC ge Secretary Manoranjan na Moriba Miyo Singh Oina Saruk Yadana Pangchokre El Sotin Kumana Tathagaduri ba General Strike asi Swedana Mai Pakani Lengak asigi Makada Sinmi Karmasari Casual Master Role Worksas Home Guard BDF Anganwadi Worker Asa Kayana Phangdiba Thagi Kusumal asina mi amane hingwa ngamsilaktre Sinmi Singh Yamdrabada Nomagi Kusumal Lupa Satruk Phangangadabani Tathagaduri ba General Strike asida mipung khudimana mating pangduna mapung fan si haiki Sinmi Karmachari Kayana Lakadoriba January ki tarik nipanda amadi mapanda pangthokadoriba general strike ase adugumba makhan kayagi dharana na singba tawduna yamnik thina mai pahangani haiba ngasige sugumba phamiba convention asina maroiba warep kaya ma lawre Kongbal Tangkhulna sahi ki anuba mahi marong lokliba sing court kaibagi nimit humni pangchokpa sumput fanit ningthaule se masana zabana saruk yakre Kongbal Tangkhulda leiba singsubam akaba amadi rungsung suisa anigi mitamda iningthole se masana zabana ikai khumnabu utki Kongbal Tangkhul gi playground na pangchokpa thoram aduda ningthole se masana zaba CCSK gi president Jitendra Ningomba Kongbal Tangkhul gi headman Akhui Jimik amadi Pandam Pausi gi chief editor Sibadata Luwangna moriba miyu singona saruk yakhi Wangang khebal singna phongdona kibada lengak ta taknaduna khulasigi lau singuba amadi lambi thonge phibam phagat handuna senmit lon sakot hanaba honari singtam ani
anigi malakta nungsinabagi mari sasil hanaba civil society organization singna maru eba thaudang lawri haba wafam sing phongdokna ki ningthole semasana zabuna chingsubam akaba amasung singmi lusingba rungsung suizagi mitam thaminaduna khul asina singtamgi amato oibagi khudam pibada asoba thaudang lawbaga loina puwari da mularui daba khul ama oiri mafam masi aseng masimi tami apunbagi laisang ohensi haiki masida political gi oiba party nungdi adugi wafam lejade ekoina pami afaba laingak aduga afaba leader todona madu any party wishun hojik laiba anoba lainga asigi ekoigi lusing purel oriba se ekoina kadai de chalugu tu singi tamgi awat pamadang mangon haijaw matang khudakta haiba thabak onthokpana hanba se ekoi yam nuaijai Prime Minister Narendra Modi na mahaki silsar concert leidingaida VIP road Modura call point silsada citizenship amendment bill sintara taruki mayukcha wakat khongjang sangsin kre Assam Indigenous Peoples Protection Committee KMSS MIFA AMMYF NDC AIPPC Tea Garden Cell SYFA Sumsudra Parisal sangsin kiba khongjang ne MIFA की प्रेसिडेंट सेराम हेराजिना असम एग्रीमेंट की क्लॉज 6 पो बीजेपी गवर्नमेंट ना सेफगार्ड पिगनी हाइबा थाजबा पिरिबा असि वोट की तात चौबनी अमेंडमेंट बिल असिना असम के लहोमी सिंह मुथिबा याबगी अकीबा लै हाइखे सरना चही मंगा इंडिया का शासन तौरकबदा अखोई इंडिजिनियस पीपल सिंह की सेफगार्ड ओइनबगी दमकता करिम पोसक अमदा मागी शासन असे तौरक्तबना मरम होयगा ऑर्गेनाइजेशन पुनमना यानिंगदब फोंदोक कोइना ngasi अखोइना हंगर स्ट्राइक नोमगी थोरम पांगथोकचे प्रधानमंत्री कृषि सिंचाई योजना की मखाद एग्रीकल्चरल डिपार्टमेंट के नोडल ऑफिसर ना लौमी सिंह द पिथबा स्प्रिंकल पंप सेट तरागनिपान कुंभी केंद्र दे खनगलबा लौमी तरागनिपान द बीजेपी बेसबो डिस्ट्रिक्ट कमिटी के वाइस प्रेसिडेंट की एस बसंत कुमार ना यंथोखरे फबक्साउ इखाई बाजार कम्युनिटी हॉल पांचोबा थरम अजुदा साइटुन ग्राम पंचायत की प्रधान एन इबोमसा कुंभी म्युनिसिपल काउंसिल के वाइस चेयरपर्सन एल बबिता यावना तोंगान चोंगान बा मियोय केरा सरुक याखी प्रधान इबोमजाना ngasi yantholiba sprinkle pump set asi phanglaba lomi singna chief minister na chinchak tami pal tangdaba lamdam ama ohen ba haibu wafam aju thabak oina onthokna ba honabada asawa mateng oregani haike KH Basant Kumar na lomi singi damakta prime minister amadi chief minister na paikeliba pandamasi phangana ba thamu singna lomi singa thabak tobiyo haike UP ke Noida da body organ lauthok pibadigi laikhidabani haiba Pravis Sanamisi gi matang da prime minister na case CBI da sinanaba athubada direction pibiyu haiduna ngasi oripo asom lekai da sinda amuwa phi pun sinduna wangang da bawakat mi phapcha thakre CSO Imalup SSUF EMS PAC MSU MSF KSA SU NEFIS amadi Youth Forum for Protection of Human Rights ki apunbage justice campaign gi saruk amu oina chathakiba wakat mifam aduda Manipur asi India gi part amara aikoi justice pame UP Noida gi police na Pravis misi kari ke losin duna thambano kanana Pravis ke body organ yonthokpono haiba play card sing sijanaki Bisnupur Kero ki manung sanna laidiba upokpi mamang lekai digi sabungbam sanayama cover disable or bamiyoi amana mahaki wakal mimana drabi mahaki loina biga loina na masa ahumga wana hingli haibigi pau ISTV news na sandokraba matungda chief minister nam iyang sangduna Bisnupur gi DC Pavan Kumar da yengsinna ba yathang pirakpadigi DC Pavan Kumar chief minister gi manaw no pa N Rajendra amadi lenga ke migut tharakchuna yengsinbaga loina na phangam thopakana basing pina ba thabak paikhat pa hokre mahaki loina bisu medical checkup ki damakta medical team amana laukat kre chief minister ge miyang makhada manaw no pa N Rajendra na khudaki oina sel amadi seng back ani sanayai mada mateng pikre DC Pavan Kumar na marile nabo official single laktuna yengsinba khongsat aduka mari denena DC na phongdok kibada lenga ki makhede ge leidiba tongan ba scheme singe kana ba sing sapchana phangalagani haiba wafam thamki the housing for all scheme which is there. The name of the person was not in checklist as the inquiry was done by the block development officer Bishnupur, but not included in the checklist. So we have already forwarded his application to the state secretariat for necessary action so that the house can also be provided to him under the Pradhan Mantri Awas Yojana. Chief Minister na tharak khiba singi manung da saruk yakeba open draw ko bamioi amana phongdalakpada sanayai magi masanupa ahal pung thiliba asigi pung ama athuba matam da leiragani amadi lenga ki maikedi gi pangba yaba mating pangani haina Chief Minister na thajaba pirakle haiki magi yumsi athuba da sanaba madu khoi honorable CM ga tana jarakanda
मागी माइकैदगी करी तौबा यागे हैबदु अथुबद युमसी सानबा लोइनना अखोई मागी मचानुपा सी पुंग यै हैना अखोई ताजरे अना मागी पुंगसिमा अखोई अथुबद मागी लाइफलाइन ओइरकदौबा खुलाई अमा ओइबनिना पुंगसिमागा याम थुना अखोई खुसिनाजबा तौजगनी Disable orba sana yaimana Chief Minister na miyang sangbidakjuna mateng panglapabu thagat phongdokhi mahaki imungda thabak amatang pibirabadi hena nungaigani haiba wafam phongdokhi magi matam chupada mai pakpada oibiyo haibase aina haijani isa singi damakta hingage aina hujiti khanjare adu thabak macha amda ti tawrogadi ai amo hena mayam mima nana hingadra aina ai khanjari Ministry of Information and Broadcasting, Government of India na ayaba piraba state asigi ahanba aduga awang nongpok lamdam gena ahum saba community radio service ama oriba khongjom da leba diamond radio station ge anil suba mapok kumon tharam ngasi khongjom da leba station asigi campus pang thokre tharam aduda khongjom da leba kungatruk suba Assam Rifles ki commanding officer Colonel C Vidyadharan Diamond Radio के chairman हानेगी मिनिस्टर M हेमंत सिंह खोंगजोम वार मेमोरियल ट्रस्ट के एडवाइजर लियन गांगटी अमसुंग कर्मस इंडस्ट्रीज के डेप्यूटी डायरेक्टर इबोहलबी खुमनचाना मरिबा मियो सिंह ओना सरुक याखी M हेमंतना कम्युनिटी रेडियो सर्विस असिना मियाम द कानरबा प्रोग्राम कया संदोक्तुना लाक्ले मसिना खुंगंगी मियो कयागी महौसागी हाई सिंगबु सिंह उथोप ngamhali डायमंड रेडियो सर्विस असि भारत की अफाबा कम्युनिटी रेडियो हुमफुगी मनुंग सोयदना चलगनी हाइके कर्नल सी विद्याधरना डायमंड रेडियो सर्विस असि staff sing na kathopaga loinena lingjel manana honariba thona adubo thagapa phongdokhi Susanbo district ke Kangbai block ke manungsan laiba saiba khul ki kilometer mangarom sangbal lambi pakthopaga loinena semjinbagi thabak hokre MC Medicom ke chief advisor oriba L Akhup komna asoba thodang loduna thabak asi paikhat pani haiki Tamelong subdivision ke manung sanba Namkaulong village ta Namkaulong village authority na sinuna village asida laiba afaba mahiru sing amadi atai atopa thoidok hendok pamiyo sing ikai kumnabu utpiki tharam ama pangthokre tharam aduda Manipur Hill journalist unenge president Ramkung Pamai Emmanuel Theological Seminar Tamelongi accountant Haurungpau Gonmai village authority ke chairman Zairing Khon Kamai Namori Bamiyo Sing on Saruk Yaki, Wangang Kebo Singna, Angang Sing Afaba, Mi Amam, Odena Bukona Bada Mama Passingi, Sarabot Tang Lay, Mahiru Singna Kona Bakanduna, Punsida Mai Pakumi Amam, Onaba, Sang Singadabini Habu from Sing Tamnaki, Nasiki Toram Aduda, cultural program Kaya Supang Toki. How's Makata and Nasiki Sanabaki Pau Lobisi? Ngasigi sanabagi pauta Hayel Young Popular Club na sinduna pangthopa anilak suba state level 7A Citement Open Football Tournament Usiwa Gram Panchayat Pradhan Trophy ngasi Hayel gi ibudo ikop ningthau sanabungda hokre thoram aduda hanagi minister Dr. Ratan Kumar hanagi MLA Prithvi Raj Loktak Radio ge managing director Suranjoy yaunamiye kana saruk yakhi hanagi minister Ratan Kumar na prime minister na 7 gi wafam amata phongdok lamdaba asi yaningde Sports University ge matangna sabsabu wafam phawba phongdok lamdaba asi laibak thibani haike Ngasigi ahanba football match ta Ananta FC na A2 bu Panjil Amasno da Mighty ba Pikre All Jiribam Sports Association Jiribam Sinduna Jiribam Higher Secondary School ke playground Saturday ba district level 2nd division football league tournament sintala ga Nipan 4P Tilotama Memorial Trophy ga sanaki ba match ta FC Kagalung New Alinpurna TSG Kalinagar bo goal ani amata Mighty ba Pikre Hauzi makata ba sanabagi pau bayani thojamdagi amuk phangbigini Neroka Football Club Manipur gi tari suba home match ta Silong Lajong FC bu maiti piduna league table da point komathoi phangduna ani suba position da laikre All India Football Federation gi miyang makhada mamang sahi gi October tang 13 tagi team 13 na saruk yaduna home and the away basis sa thariba Hero Aili ki ngasi Neroka Football Club Manipur gi tari suba home match Khumalampang main stadium da sanakibada Silong Lajong FC bu gol ahum ani da maiti pikibani match asida mai pakiba Neroka Football Club Manipur gi goal singadu Japanese Sanaroi Kasumi Yusana match ki Nepal suba minute penalty da goal ama sanki atopa goal ani aduna Singam Suba samadi
amadi malem ngan ba maiteina match ki kunmathoi suba madi yankhai manga suba minita goal amamam sanduna match si mai pakhibani match si da maiti kiba Silong Lajong FC ki goal ani du sin iste Benson na match ki yankhai madi suba madi Parangki buhamna match ki marifu mapal suba minita sankhibani ngasi sanakiba match asida Silong Lajong FC ki sanaroi Manipuri macha Naurem Mahesta match conduct tokiba referee na yellow card utki Neroka Football Club Manipur gi mathangi match tha sigi tang tarani thoida Mohon Bagan ga manga suba away match oina sanaragani Sathariba League asida Neroka Football Club Manipur na match taramathoi sanablu give the point kumathoi phangduna ani suba position da leikhibani Silong Lajong FC na match taramathoi sanablu khibida point marikhak phangduna taramathoi suba position da leiri Ahanba is the 11 Village Open Men's Kongkham Leibaglei Memorial Volleyball Tournament ki ariba match ta Yumbu KLLK Mayang Imphal amadi ISYDCCL Haikruzam ga sanaragani All Manipur Volleyball Association gi miyang makhada KLLK Mayang Imphal na sinduna Mamang sahi gi December tang kuntra dagi team taranithoi na group mari thokna khaidoktuna Mayang Imphal da sathariba tournament asigi ngasi sankiba ahanba semifinal match ta Yumbu KLLK Mayang Imphal na KLYGC Kamongbu set ahum sino kunmanga kunithoi kunmanga taranipal amadi kunmanga taranipal da maithiba piduna final sangkhibani ani suba semifinal match ki sanakibada ISYDCCL Haikruzam na NYBA Naurembu set ahum mani kunmanga kunmathoi kunithoi kunmanga kunipal kuntaruk kunmanga amadi taratret taramanga da maithiba piduna final sangkhre NYTK Thangmaiban Thingel Pukri Mapal na sinduna mamang sahi ki December tang taradagi team kunmanga group mari thokna khaidoktuna ANYTK ground Thangmaiban na sathariba ahanba ANYTK day and night under 15 5-man aside soccer tournament ki ngasi sanakiba ahanba match ta Toro FC Pangai Sinam amadi A square pasoi goal amamam chanaduna draw satkre ani suba match ki sanakibada konthogjamna UTLWO team A Uripok Torong Bamlekaibu goal ahum amada maithiba pikhi ahum suba match ki sanakibada Singya FC Thangmaiban Sinam Lekai amadi L Lampak FC Thangmaiban Sinam Lekai goal ani chanaduna draw satkre Tagasari Bayai, Nasigi oina inga sagi pau lejadre, makatana ngasigi editor soista Lok Sabha mikal naksila paga loidena sarkar party ba BJP amadi opposition party Congress ani ki marak ta awaya kum tawna bage thabakan khandarakli miyang tabinasi Nahangai swaida sorok amani pakthoga building amani sarga praja seba tawba saba praja gi laira bagi sangna sada kuntra manga kuntra troki sangda sak chaningai lei handraga thamaga maduna oibe yaroi ngasi akoina tawlaiba politics se munna yengo Hayeng cahi tara manga kungi matung da muna koi halak payai matam du da koi na tauri posi tung ilauri erga praja gi sebato like de laira mayam gi sebato Congress da amok hanai kunsi de sangaroi na wasak ko ngambi na be ko kai no piu de pisagi BJP ni saka party de da nunga mo thong thilak ka de maning thong mamang thong nakan da ai ka ye shen da ko Sili betul macam se samudra ipak tam tingkada bagi kang apa tu dia masa singsu ngah masa iskai masi. Hauzik lochilak pada maru eba pau amukahana. Pung kharagi khongchata Prime Minister Narendra Modi Imphal laklam duna tongan ba project sing sanga bagaloina nauna paket ke dabat thabak mari gi ole payung tamkre. Maike kayada Manipur kumang sausulakri project tengta bana miyam ge paisa mangan batanatana laitalair amadi awa anasting de hiana jai teng pi haina Prime Minister Narendra Modi na phungdokre amasung Prime Minister Narendra Modi ki khongsut ki mayukta korkom amadi UPRFM na chathakhiba total shutdown gi khongjang santi oina loisin kre Ngasigidi IS TV na miyam gidamag ta sanduk saba Manipuri pau matang asna loizare miyang tabi ba miyam punamakpasu amagkahana kurumzari